Aram ka channel sigi maikeli gi myam prong patram ukcha bogol ni ko no khrum jeri amadi ngasi phone ki ba pauchi sing digi maro headline sing amadi maro ba pauching puduna lakcheri tabisi torbung amasung fegak chaw ikhai da nongmai kapsilak pugi thodok ka mari lenen na MHN governor gi report kawrakli kotugi apam baga chana na security na malem thongam gi santi gi khongchat kangpu gi chadan khidre torbung thodok yaning da ba phongdok to na maikai kya da gi pen da ba kholawolon na khongjing chungsilakli hojik maro ba paulo bisi torbung amasung fegak chaw ikhai da nongmai kapsilak pugi thodok ka mari lenen na MHN governor gi report kawrakle haukiba December 13 ki numidang da Chuchampur district atainari ba Bishampur district ki torbung amasung fegak chaw ikhai da KUKI kulai pai basing nongmai amadi bom kapsilaki bagi thodok ka mari lenen na Ministry of Home Affairs na Manipur Governor Ajay Kumar Balada gi report ama ikhatlakna ba khangalakre ramasi gi matang da Congress ki MP Dr. Bimol Akoijam na Union Home Minister Amit Shah go unagadori government ke official amana fongdorop ki matung in haukiba December 13 ki numidang na thokiba nongmai kapsilok ki thodok aduga mari laina na Manipur gi Governor Ajay Kumar Balada report ama pikhalna khangalakre oirakliba fibam asi masak khangdaba kulai paibasing December 13 ki numidang na torbung amadi fegak chaw ikhaida gi area da nauna yum hongjinnarakpa myoisingda nongmai kapsilakiba ki thodok aduga mari laina na adugi matung da oirakhibani thodok asigi matang da Home Minister na Manipur gi Governor da hangkiba wafam sita sing hamphang thokpani maram di state asigi mapung oina thodang puriba si Governor masamang na oibana hangpham thokpani haina Sikkim gi BJP oiramba Binat Mohoni na fungdoki nakalamuram da state asigi Congress ki MP Akoijam na Union Home Minister Amit Shah go unaduna hokiba December 13 ta thokiba nongmai kapsil lakpagi thodok aduga mari lena na complaint ama tawraba yai hairi news agency ama da Bimol Akoijam na fungdoki matung inna mahanga thokiba thodok adugi matang da parliamentary issue adu pukhatkani nauna khunda laita horokliba IDP sing da kulai paiba sing chathargliba thong adugi matang da wakhatkani chathariba thong adu tasengna IDP sing atamna chathaba oigani haibagi wafam adu sumahang yam haksina lobuga loina state asida thogliba irang asiga mari lena na kulai thadok khanbagi thorang sing asi government na ningthina paikhat khide haina subimol Akoijam na maral siki Nakalamarom na kotugi apamaga chana na security na malem thongam gi santi gi khongchit kangpu pida chalan khidrei cycling for Manipur peace haba paujil puduna Delhi degi cycle thoduna lakiba transgender social activist malem thongam gi khongchit kangpu pida pangthok piyaro haina kotuna phongdok khiba wafam adu yamna chana na security force na santi gi khongchit asi kangpu pida pangthok hangidrei marang senapati district ki headquarters leba ka amada hing yarek ngai security force na mahaku puthoklaga ngasi ayuk semai police station na thamlam le hairi chahi asigi October ani dagi haukiba 2023 gi May 3 dagi Manipur da thorok lebe irang asna maram oiraga lamdam asida tangdu laita dana leiriba asi tangdu laita na lehenna ba paujin puduna transgender social activist malem thongam na Delhi gi kutub minar dagi cycle thobu gi khongchit asi horokhibne Maki khongchit asi Delhi da leiba naha kyana angoba machugi firal haigatuna lamtharaki mahakna cycle thoduna santi ki paujil puduna lakhiba khongchit asi chawrakna kilometer lising ani ga chatrit oigani Uttar Pradesh Bihar West Bengal Assam am the Nagaland hairiba state sing asigi tongan mafam sing da thongduna mafam aduda Manipur gi maramda amadi haukiba chahi 2023 gi May 3 dagi hau thorakiba irang asigi matang da khanganki amadi mahak mafam adugi miyam amadi security force na taramna okay Rang ayuk mahak maulan silagto na Manipur yok silaki no midang Senapati district headquarters sa thumki lona na mahak Senapati district headquarters ki mafam amada ka lawdo na leiki haukiba ahing nongyay pung ani rom tarak buda mahak na ahing yarek lingay kada BSF amadi state force ang laga mahak mafam adu dagi puthok laga sa ngay police station na ngasi ayuk pung ni parom tabada sinaram ki hairi Tawdok usiga mari lena na malem thongam na haingarang numidang mahak Senapati district headquarters sa thumki mafam asida mahak ahing yarek ki mahak na ahing yarek lingay kada BSF amadi state force ang silak laga mahak pu karo dagi puthok laga Siakmay police station thamlam ki mahak ngasi ayuk ngan bapung ni parom taba matam na Siakmay police station na thunglaki bani mahak na Siakmay police station na thungbaga Advanced Women Society awang Siakmay Mera paibi na mahak po awang Siakmay New Market ta taram oki mahak hayang ayuk pung tara taba matamda awang Siakmay Bazar dagi tungan bu organization singi mahak khongchat asibu lamthong pham oigadawriba kanglagi damak lamtharak lagani haina pausi asigi makhatan phongki
Kanglagi nongchup thangba thongda mahaki lamthungpham oiduna mafam aduda mahaki khongchit asigi pawda miyamda thamgani loinana kotduna nangarang thorakhiba cherol adugi mayokta mahakna masana police station da complaint amasu tawgani haiki bahakna sekmaida thunglakhiba asiga mari lenana advanced women society awang sekmai mera paibi gi president usam amubin hai ngasi ahing ama sekmai gi mama singa loinana malem thongam leminagani hayeng ayuk pung 10 taba matamda sekmai bazar dagi sekmai gi missing yamlaba ima kyan taram oklaba matung malem thongam makhatana flag up tawduna imphal kanglagi damak lam tharakani mahakna sekmai dagi kanglagi nongchup thamba thong phawba lakpagi lambi yet oida lekai gi miyam thokpidaktun taram ubina si haina ima singna makhatana panki Nakalamarong dasu torbong thodok ganing da fongdok to na mai kay kya dagi pen dagi kholaw loina na khongsing sangsilakli kuki kulai pai basing na hokiba tha sikitra turuki numidang da fegak chaw ikhaya madi torbong the bomb yang no mai round kya kapsulaki ba thong adubu akan mamong da condemn tawbugal loina na madu chena basingi mathakta PR lengang asina athuba da action lahor kadawani haina ngasi Thobal district to leba tungan balup sing sindun Thobal mela ground dagi lambi tangkhai thingduna wakat mipam chathab haukre Thobal ima kaithel mathak makha Thobal district apunba ima sing laishang them khomnung Mera paibi athokpa Mera paibi lup amadi thauda maning lekai irol lema panthoibina sintha sinduna sathakhiba wakhat mifam aduda saruk yakhibi universal mothers organization UMO Thobal gi secretary okram Manorama Devi na hai hojik pale lenga asina santi hanjale haduna tampake mufam singda nongma kangdana counter charge kya tawduna mi kya phaba punbiga thabak chathari adubu hanjin awaba mayok naraba lanjen adun lediba IDP singi mem hanjin ba horakpada kuki kulai paiba singna bom yawna nongmai round ke kapsilaktuna kulai paiba sing bom yawna nongmai round ke kapsilakibuduna hatna na honaraba phawa PR lenga asina tumina laisin ba si thamoi songa nuaite Pingar PR lenga asina manaba midyeng biduna thuba matamda chenariba missing amadi khulai sing phabiu natrabudi Thobal district miyamna makhal makhak yagi khongjung changsin na sem sar haiki ngasigi wakat khongchit aduda KUKI narco terrorist ki thong yaning de PR lenga na yengduna leba karigino KUKI na lo paibra KUKI gi makha da PR lenga lebra IDP sing sana ponna te IDP sing su mini PR lenga na kawduba phai hat ke harga na punna hatok piro khoibu meiteibu PR lengang na IDP sing amadi maiteibu protection piba ngamdrabdi ekhoi isa na ngakcherege free thadok piro ekhoi khangbda ware haina thaba plate ka sing season na khibu loina na kholaw kya su lauke nakal lamurum du turbung bangla masagi mayumda hanjinduna tangdu laitana lejana bo hona riba IDP sing da nomai bom kapsinduna aki tujung phahon biganu pendaba amadi yaning da phongdok tun ngarang nomidang maitai community joint coordinating committee waitho kiam sipai haukha and Whitehall Women's Wing na Babu Bazar Kaithel Mamang National Highway 102 Thattuna Kholaw kya laukre Khongjang adu da miyam na PR government yaning de IDP sing nomai bom kapsin ba yaning de IDP sing da awaba pibi gana government na thuba da tangdu leita ba pibum hanjin na hona ga dabani PR gi leba wahan thok leitre haiba kholaw kya amsul lauki Khongjang adu da saruk yakhiba Siteshwari Kobi Women's Wing member amana hai 2023 dege khanghodon tholak khusiem gi lan asida yelomi oirba maitai furup asibu aton ata amagum amadi ngakpi senbinaba kana leitabugum kyara khana hanthani yengbikhre ngasisu IDP singna mayum da lejaduna tangdu leitan leinaba hona jarakpa matam asida sunomai kapsinduna akiya khang pibire hana leiramba lengak aduna ngakpi senbiba ngamdre haiduna PR thamjillaba asidasu PR lengak asina maitai singbu ngakpi senbiba ngamdre India lengak na maitai singbu ngakpi senbibagi mohta watpi nebibagi mawng asi yamna heman khre PR lengak asina miyam bu ngakpi senbiba ngamloidaba oirabadi miyam na khulai sinabiro ekhoi isana isabu amadi isagi iramda masing ngakchirage haina pendaba kya phongdokladun leiriba PR gi lengak asida athubada IDP singbu masagi mayumda tekta kaidana hanjanba yananaba akanba thorang lakhatpiu akoina leiriba MLA sing su masagi fam konduna leibagi mohta miyam ga puna chaminaduna IDP sing mayumda hanjinduna leiba yananaba changsinbu khongjinda saruk yagadabani haina pendaba kya amasu phongdokki masini ngasi nongmagi maruba headline sing amada maruba pausing tabiri sing bo amuka khurumjari channel sibu nungsibiduna like share amada subscribe toba kawbiganu haibaga loina na matang swaida tension jari